singi hai singba hengat handuna makhogi hai singba kaya chawkhat hanana ba warep amu hana lawrasi haina Manipur gi Governor Dr. Nazma Heptullah na phongdokri. Ukhrul district ki Siroi Chinggi mafam kharada layong khangdaba laina ama sandorakle hairibadu coronavirus nate miyamna pakhatpa tawbiganu haina Health Minister L. Jantakumar na haikre. Amasung iramdamgi oiba fau makal sing asi mangkhidanaba amadi hena puthoknaba henban midyeng changbagi tangai fadaba leire haina Chief Minister N. Birena phongdokri. Kurumjari Times of Manipur News mideng tabiri basingbu ngangom priyana taram nokche bagaloinana pau sandong pijeri. National Girls Child Day na lakpada malemda leiriba nupi singi hai singba hengat hanbada natana makhoida yaujaba hai singba kya mapung phana chawkhanba warep amu hana lawrase haina Manipur gi Governor Dr. Nazma Heptullah na phongdokre. Ngasi Department of Social Welfare Government of Manipur na senduna City Convention Center da Beti Bachao Beti Parao scheme gi makhada pangthokiba National Girls Child Day gi thoramda saruk yakhiba Governor na Nupi da leiriba tamjaningai oiraba matik magun sing aikhoini yokhatpa mathau tai amaromda ngasi pangthokliba thorom asina nupi nupa khenabagi matangda thokliba wathok kaya asibu hanta hanabagi khudong chaba piragani haiki. The girls can do anything today. Today is a time of science and technology. You don't need that kind of strength. You only need a brain, education and a finger. Even for a nuclear bomb, you don't need to have strength to do it. Everything is at a fingertip. We need to equip girls with transferable and lifelong skills such as critical thinking, creativity, and digital awareness. Ngasigi thoramadu da sarukya khiba Manipur gi Chief Minister N. Birena lamdam asida puknungda leiriba angangbu nupa nupi khangdoktuna nupi angangbu manghanbada chenaba pumba lemna tharoi haina miyamda chection wa thamkhre naupuriba angangbu nupi ni khanglakpa mikupta manghanba haibase khunai asigi yamna laibak thiba mane angang manghanbada chenaba clinic license kakpada natana chenariba pumba ngakpinabagi khudong chaba piroi kumja lising ani amagi mikok thiba matamda angang lising amagi manungda nupi masing chamapan sumna mari oiramba adu kumja lising ani taramathoi gi mikok thiba matamda angang lising amagi manungda sumna dagi nupi chanipanga marfu mari oirakpa asi seksaningai oire tanfam masida ikhoina manadaba mityeng de yengduna nupi bu hanthana khanbagi hainabi thadoklasi pikli paliba lengak asina nupi singbu lengak lon amadi tongan tongan ba mafam singda thak wangna thangatuna thamle Pumnamak asi lamdam asigi haurakliba nupi singbu mai pakpa lambida puraknabagidamaktane amaromda lamdam asida nupi angangda chathaba crime hantahanabagidamakta while sang ani amasu saba loire athubada miyamda sinaragani haiki ana khoi angi nupi singse maramdi parents singa akhoi orthodox khallaga nupi na bugadoni ge na khallaga leiba concept da udu nupi ni emosi tawise Nupini se DC or is Nupini do salam call is Madugi impression of society is a theatre once. Sagi education in the school link labor, coca labor, tau, mayam, putuiba. Adana science of a quitting hope. We should not ask to science to anybody. We should start from ourselves. Amaromda Beti Bachao Beti Parao gi Palangi Sarukamoina National Child Girls Day gi thoram District Administration Bisnupur na susenduna Bisnupur New Mini Secretariat Complex ta leiba Panchayat Resource Center da ngasi pangthokre thoramadu da DC Bisnupur Nita Arambam JEO Bisnupur and Tikendrajit amade District Youth Affairs and Sports Officer Bisnupur TH Tombana athoiba mithunglen sing oina sarukya ki thoramgi sarukamoina nupi masa sing gidamakta oina chahi sida haidokhiba class 10 examination dagi Mark Wangbada Khangatlaba Mahiroi top 5 amade first class da pass tokiba Mark Wangba Mahiroi kun class 12 exam da Mark Wangba kun amade tonganba masana singda national di thakta saruk yaruba medal lawrakraba sanaroi kunda amade makhoibu takpi tambiri ba oja singda sel amade certificate sing mana oina piduna pungning thogatki DC Nita Arambam na phongdokibada nupi masa singbu mahai ningthina tamhanba amade
थोंग मानना चाखोटनबा पांदमदा इंडिया पुंबा थौरमसी पांगथोकपगी सरुक अमोयना ngasisu बिष्णुपुरदा थौरमसी पांगथोकपनि हाइकी हंदक उख्रुल डिस्ट्रिक्ट की सिरोई चिंग की मफम खरदा लायोंग खंगदबा लाइना अमा संदोरकले हाइना पाव अमा संदोरकिबा दुगी मतंगदा हेल्थ डिपार्टमेंट के एक्सपर्ट सिंग चतुना यंगसिलुरे मदुदा फंगलकपा रिपोर्ट की मतुंगिना करिसु थोइदोकपा ओइरमद्रे मियामना मिपाइबिगिनो हाइरिबा लायोंग असी कोरोना वायरस का मरी लेनदे हाइना हेल्थ मिनिस्टर लांगपोक लाफम जयंत कुमार हाइख्रे वाफम असी महांगना ngasi नोंमगी ओइबा मिशन इंद्रधनुष की मतंगदा वर्कशॉप अमा इम्फाल ईस्ट की वांखै योंगलान लेरक्ता लेबा रीजनल आउटरीच ब्यूरो की ऑडिटोरियम दा पांगथोकपा थौरम अमदा फोंदोखिबने मिनिस्टर ना मखाताना हाइकिबदा मणिपुर दा लेरिबा हेल्थ अमदी वेलनेस सेंटर सिंगदा जिम अममम थमननबा डिपार्टमेंट असिना थबक पाइखटपा हौरे हाइके हाइरिबा वर्कशॉप असी रीजनल आउटरीच ब्यूरो ROV ना मिनिस्ट्री ऑफ इंफॉर्मेशन एंड ब्रॉडकास्टिंग गवर्नमेंट ऑफ इंडिया अमदी डिपार्टमेंट ऑफ हेल्थ एंड फैमिली वेलफेयर गवर्नमेंट ऑफ मणिपुर ना पुन्ना शिनबने चाइना दगी ओरिजिनेट तौरप मखल की वायरस अनु मखल मधु संदोकप होरे अदन सो डेडली दिस वायरस इज यम जातिना अखोइना सिगन बा यम जातिना मपंकन मखल वायरस होइबा वायरस तो चाइना की वायरस तो मधु उखरुल की समय सिरोली लिगन अंगबदे ले विदेश का संदोकप होरे ना हाइबा यम अलार्मिंग नोट नमा अंगोंदा लाक पाइबते होजिक फाउ द एजन टुडे द इंफॉर्मेशन इज कोई मत अलार्मिंग ओइबा मधु दरकार लेते मत अलार्मिंग ओइबम थोकते मधु होजि हाइ अकिल चाइना वायरस नते न हाइबते मत मयाम दा आई मधु अखोई हाइलाइट तौजगे पनबे याई मधुदी चाइना दा कोरोना वायरस पाक सन संदोरपदगे हौजिक फाउबदा मियोय 15 लेखिद्रे अमदी मियोय 4 की मथक्ता लाइना असिना नहानख्रे हाइरे मसिना मरम ओइरगा वुहान की सिटी मरीदा लम कोइबा मियोय सिंग चंगबदा थिंग थमख्रे Chinese National Health Commission की मतुंगिना हौजिक फाउबदा मियोय 15 लाइना असिना सिहनख्रे अमदी मियोय 4 अमदा लाइना असिना नहाले हाइरे ममांगदा अहान बोइना लाइना असिगी संदोरकफम ओइबा मफम अमदा मियोय अमा इहान हाना लेखिद्रे हाइना रिपोर्ट तौबा लेख्रबने हाइरिबा थौदो असी माल चत्रुकलोम चलगा लेबा हेबै प्रोविंस ता अहान बोइना लाइना असी संदोरकपा थिंगनरखिबने इरमदम की ओइबा फौ मखल सिंग असी मांखिदनबा मदे हेना पुथोंगनबा हेनबा मिटिंग चंगबगी तंगाई फदबा लेरे स्टेट असिगी तोंगान तोंगानबा डिस्ट्रिक्ट सिंगदा फंगबा ममिंग लेरबा उहै वाई सिंगी ममिंग लौदुना थोनबा सरकार असिना खनरी हाइना चीफ मिनिस्टर एन बिरेना फोंदोखरे वाफम मसिंग असी CHIR Notice Institute of Science and Technology Branch Laboratory लमफेलपाता पांगथोकपा कंसल्टेटिव मीटिंग कम टेक्नोलॉजी एग्जीबिशन CSIR कनेक्ट नोटिस हौदोकपगी थौरम अमदा फोंदोखिबने CSIR Notice Institute of Science and Technology Branch left Imphal CSIR Council of Science and Industrial New Delhi CHIR Central Food Technological Research Institute Mysuru CHIR Institute of Himalayan Bioresources and Technology Palampur State Government Amadi Business Excellence Group Kapulaga Sinba Thorom Aduda Chief Minister N Birena Makataraduna Piklabasu State Asi Notice Kiwaina MSME da Ming Chanbagi Masing Asi Kwaidigi Henba State Amani State Asigi GST gi Chang Asi Chadanipan Yoduna Kwaidigi Yangba Maori Masigi Manungda Nupi Entrepreneurship Masing Yamna Toglaktuna Ngasidi Isani Sabu Tabak Pijabagi Maikaida on Selectlay Rural economy chaukhotana state ki economy chaukhotpa ngamloi maramaduna aikoina economy hena fagana bahona batai amaromda aikoi gi yelhomi gi oiba fo makhal sing maming tarakta si yamna laibak thibane CHIR yauna hairiba fo makhal sing asi hena puthongna bamade mutkidana bahona minasi komla marang kaina fangba district adubu district of Orange ki hom marang kaina fangba district tana district of Pineapple haina District aduda fangba maming leiba uhai wai sing adugi maming thona basu honare haiki. Our state situation is we could not do anything except if it did not get from the center. Aduna koi center da loina depend or galai bise. Aduna ne koi na kitang kari khara revenue ka ba ya state se da kai do ba ya ba lege kitang tausi ne koi na khara the people support dakar labor, awareness dakar labor. School fagan we are going to expend nearly 30 crores
initially for the 60 schools. But to cover all the state, we need more money. And the sugum bagi matang sida da koi khara revenue si prajana su lana logdaba state ki tangai phadaba tawda ya da bani na khalaga koi da support to biraga deba Manipur si am nungai na higba ya state amadi webne koi ki state sida award palite mi so aduk ki matik phai ayun sai jebdo last 3 years sida time to time interact over kanda grievances mayam do pira salakanda praja irang tawdi aduna koi sumaina sigi level sida ne koi satlaga deba koi di ai sini India da ne top quite develop weba quite chakut state mai da koi no weba ngamne Lok Sabha ki MP Dr. R.K. Ranjan, CHIR and DHIR ki Secretary Soiriba Director General Dr. Sekhar Mande, CHIR, IHBT Palampur ki Director Dr. Sanjay Kumar, CHIR, CFTRL, Mysuru ki Director Dr. KSMS, Raghava Rao yauna Scientist kaya susargya ki. Entrepreneurship amade tongan ba CSIR na puthokpa product sing su miyam da utki. Thoramadu da sargya ki by MP Dr. R.K. Ranjan hai kibda state asida mahausa gi oiba kanarba polam kaya marang kaina fangle. Hairiba polam sing asi mafam chana amade ningthina sizna ba yaba mong amada puthokna ba hona ba change. CISR na technology gi mateng piduna fangliba kaya asi kanagadaba amada puthokna ba hona haninge. Amaromda mafam asida leiba CSIR gi office asi hena mapung phaba ama oina ba hona biu state asigi maikai dege darkar oiba lamgi saruk pina ba hona ri haiki. The technological input, particularly in these stations, in this center, we have enough land. Of course, the director has already advised me. Enough land is there, but there was some legal matters is there. So just now I have discussed with the Honorable Chief Minister. He told me that he will immediately solve the problems so that we may get the 25 acres or so, get it immediately under the authority of the CSIR of this unit. Ngarak ayu angan bada Imphal Mayol makta da leiriba Nagamapal Rims lambida thokiba bom pokhai bagi thodokta chenaram ba yai haina chingnaba sinmi mari Imphal West Commando na ngarang ahing fakhre haire police na fakhraba sinmi sing adudi loitang sandum dagi soibam kumarjit nongpok hairok dagi kayan paibam tolen khomba loitang sandum dagi Narendra soibam amade Nongchup Sanjenbam dagi Haurokcham Rabichandra Kawi haire makhoi mari kedo amadi wumgi sinmi sing haire nakalamaromda ngarangi bomb blast adubu yaning da bafongdoktuna punsi kaithel kedo amadi wum na punna senduna punsi kaithel naga nala mathakta wakat mifam chathakre wakat mifam adu da sarukya khibi ima panthoibi sana kaithel gi vice president Laiton Jam Ranjana na haikibada bomb pokhai halamliba miyoi singna mi kungna taba mafam singda bomb pokhai hanbagi thabak tawbigano security force na khurak hangdana leidiba mi chin khraba bazar asida bomb pokhairaga manak nakpada leiba miyoi singda tainaba tawbigano ngarang ahing nongyaida Imphal West Commando na chingnabagi yumfamda fakhiba miyoi marimak kedo amadi wumgi sinmi ngaktane mara leiba mi phaba ngamdraga matu sonjaba sinmi singda ushin tawbigano haina mahang haiki ꯑꯩꯈꯣꯏꯒꯤ ꯍꯛ ꯃꯠꯄꯤꯒꯅꯨ ꯀꯦꯗꯣꯒꯤ ꯏꯆꯥꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯁꯦꯡꯅ ꯍꯥꯏꯔꯒ ꯅꯣꯡꯖꯨ ꯅꯣꯡꯁꯥ ꯈꯥꯡꯗꯅ ꯀꯥꯡ ꯃꯔꯛ ꯇꯨꯃꯤꯠ ꯀꯥꯡ ꯃꯔꯛꯁꯤꯗ ꯆꯥꯗ ꯊꯛꯇꯒꯩ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯒꯩ ꯃꯌꯨꯝ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯨꯟꯇꯣꯛꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯉꯤꯕꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯌꯨ ꯏꯆꯥꯁꯤꯡꯒꯤ ꯃꯔꯥꯟ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯒꯤ ꯃꯔꯥꯟ ꯂꯩꯔꯁꯨ ꯂꯩꯔꯤꯕ ꯃꯔꯥꯟꯗꯣ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯃꯈꯣꯏ security na kurangdana leiba marak sidabu karigi makoina kari tummaga leithokpro makoina mara leire hariba mi du phage de haidraga isa singi nomagi sara tanbadubo karigi lokthokpi bano karigi moina phabi bano masi tawbi gano haidana ai mayamgi gi mahut silaga hajari lamdam asida fongba nungthilgi pauche kanglaipa ki mairage Kuntra Nipalak Suba Mapok Kumon Thoram Hauzik Mongsangai de Leiba Pilo Ground the Pangtokle. Kumon Thoram Asida Chief Minister and Biren Health and Family Welfare Minister L. Jentakumar, Information and Public Relation Director Ais Bal Krishna Madi, All Manipur Working Journalists Union Gi Hanigi President and Tombi Rasna Mathangsina Chief Guest, President Amadi Guest of Honor Reina Sargyari.
थौरम असिगी सरुक अमोइना लमदम असिगी नाहा ओइरिबा पाउमी सिंगदा चाही खुदिंगी पीबा तोंगान तोंगान बा अवार्ड सिंग खुसिनकी बगलोइना चाही असिगी ओइना बेस्ट रिपोर्टर मेल इलेक्ट्रॉनिक्स अवार्ड लिसिंग अनि 18 कुनगी ओइना टॉम टीवी के रिपोर्टर कम न्यूज एंकर खुमन थेम जेंटल द खुसिनकी थौरम अदुदा बेस्ट रिपोर्टर मेल प्रिंट एंड इलेक्ट्रॉनिक्स बेस्ट रिपोर्टर फीमेल प्रिंट एंड इलेक्ट्रॉनिक्स बेस्ट हॉकर ऑफ द ईयर की अवार्ड लांथोपग लोइना लमदम असिगी ममिंग लेरबी सैसक्पी अरामबम जमुना H नवचंद्र शर्मा नव वोल्केनोबु लाइफ टाइम अचीवमेंट अवार्ड पीबग लोइना तांकक अहुमलक्ता वर्ल्ड गिनीज रेकॉर्ड चनख्रबा पुश अप सानारोई याम्बेम गोबिन बुसु हराउत्याम ओखी थासिगी कुंतरुक्ता पांथोकदोरिबा रिपब्लिक डे थौरमगी मंगोइना ngarang ayuk naga mapal Rems rota sakti leraba bom ama pokhai khraba tungda police department na Imphal gi sensitive oiba mafam kyada akanba section thaurangi thabak kya lokhat khre mafam kyada pak sanathi bahumba gi thabak chathakre Bisnupur district ki oina district asigi ASP Priya Darshni Laishram gi mideng makhada Bisnupur commando gi OC B Lungthang Waifei na luchingba commando amade Bisnupur police team na district asigi all secretariat complex ki akoiba mafam sing amade Nungsai khulgi yumthong singda operation chathaki ayuk anganba pung manga adwaidagi taret adwai fawo chathakiba house search operation aduda chawrakna miyoi chamak kunlom masa masa gi saktak se puthok handuna verification chathaki adumakpu thoidokpa mifami pundi yaukhide India gi khungang singda leiba miyamu masa mau fana leinaba lengangna paikhalakpa thaurang singi saruka moina Nambol AC gi manung chenba Primary Health Center Leima Pokpomda Health and Wellness Center ama Niti Aayog Government of India gi member Dr. V.K. Saraswatna haunabi matungina ngasi hangdokre haudokpagi thoramduda Family Welfare Department gi Principal Secretary V. Bumlun Mang IAS CMO Bisnupur T. Manihar Leimapokpom Jilla Parishad member LGTN Maitai PHC Leimapokpom gi MO in charge Dr. C.H. Joy Prakash amadi Atai staff sing su sargyaki thoram aduda Dr. V.N. Saraswatna sigumba Model Health and Wellness Center ama hangdokpasida international standard yongna miyamgi haksel gi fibam fana leibagi achauba mateng oiragani haina singthaki I would like to congratulate the efforts of the government of Manipur and also the support that has been given by central government in upgrading this facility. The services being provided are of international standard, and we find that the passion and dedication of the doctors and nurses here is exemplary. They are in a position to provide end-to-end services, right from OPD to deliveries to providing immunization and even eye testing. I am very, very happy that in a center like this has been created, and it is running for so many years. After this upgradation, I think it will be able to deliver better services. Lakadoriba January kuntarukta Varat Sinbathungna Pangthokadoriba India na ningkha tamlaba matung masagi constituency semjaduna lengak chabachahi humputara mathoi suba Republic Day thoram asigi Kaksing district ke full dress rehearsal ngasi pangthokre Deputy Commissioner Kakching Valentina Arambamna athoiba mitunglen oiduna District Sports Association Kaksingi Playground da District Administration Kaksing Nasinduna Pangthokadoriba Republic Day thoram asigi ngasi pangthokiba full rehearsal gi thoram aduda athoiba mitunglen oigadoribi Valentina Arambamna Amakcham Devananda MPS HDPO Sungnuna Parade Commander Oiba Tongan Tonganba March Past Contingent Kuntareta Guard of Honor PK Loinana March Past Contingent Singna March Past Chatuna Athoiba Mitunglenda Salute PK MNREGS ki matangda RTI thaduna khannaba honarabada paukhum piraktra habagi wakat lagli hiramasi ki matangda ngasi Major Khulda leiba Manipur Press Club ta leiba paumi singaunaba amada Kwakta Khuman Awang Development Youth Club ki Secretary MD Abdul Wahid na phongdolakpada Kwakta Khuman Awang Ward number 4 dagi MD Abdul Matlib na RTI ki khuthangda Kwakta Saiton Jilla Parishad amasung Kwakta Gram Panchayat ki MNREGS ki thabak suribagi matangda RTI tharubada haujik fawba paukhum birakpa leitre hiramasi ki matangda hanglubada Bisnupur District Commissioner na RTI adugi matangda
प्रोजेक्ट ऑफिसर दा हाइख्रे अमदी अमुक प्रोजेक्ट ऑफिसर ना प्रोग्राम ऑफिसर दा सिनाख्रे हाइरखी महांगना मखा तारदुना थबक असिगी मतंगदा मियोय खरना लाना शेनफम सिंह हाइना थोखख्रबा हाइबगी चिंगनबा लैरे मरम अदुना चेनब सिंह मरी लेनबा ऑथोरिटी सिंह मीडियम चंगबियो हाइना अपील तौखी मेटेरियल कॉस्ट सिंह थबुक सुखिबा मफम सिंह क्वालिटी कंट्रोल जेंबियु अदुगा मफम खुदिमक्ता इंजीनियर थाथबियु मखा ताबा प्रोग्राम सिंह सथबिगनु सेनरिबा मियोय सिंह गवर्नमेंट एक्शन लौबियु मखा ताना पाक कोरा प्रोग्राम सिंह सथबिगनु हाइजरी कोक्ता खुमन अवन डिवेलपमेंट यूथ सेक्रेटरी सामंगना जनवरी तांग कुंतरुता पांथोकदौरिबा इंडियन रिपब्लिक डे असि लुपना बॉयकॉट तौबगा लोइनना तांग कुनमंगा नुमिदांग पुंग ngakpigani tang kunmanga nungthil pung manga dagi tang kuntaruki numidang wairamgi pung manga faubagi pung kunmari gi total shutdown lauthokle hairiba numit asida pangthokadoriba republic day thorom sida iramda masigi kanglei cha singna saruk yabigano adumakpu emergency amadi press media gi oinadi total shutdown asida komthokani haina KCP people's war group ki PRO chingkhai nganbana thadorakpa cherol amada khangalakli हराव रौ तांखम ग्राम पंचायत के प्रधान लैसांगथेम कुलचंद्र के मिटिंग मखादा युमनाम खुनौ साइरम लैरक्ता मरी लैनबसिंगना मिटिंग चंगविद्रबा फिबम सोकलबा लंबी ngasiदagi हौदुना सेमजिनबा हौख्रे लंबी सेमलकपा अदुबु हराव फोंदोकलदुना लाइकाय असिदगी इरोम भाविनीना मतम कयागी ममांगदगी लंबी असि कनागुम्बा अमतना सेमबिदना लाकपने नोंजु पंथा लाकपा मतमदा खुदोंग चादबा कया मायोकनरिबा लंबी असिगी अकोइबदा लैरिबा मियामगी अवाबा उबिदुना प्रधान लौखलखलिबा थौरांग असि थागनिंगाइनि हाइना अपेनबा फोंदोकी लंबेन से करी हाइतारे इसिंग तारगसु इसिंग अदुम कफातन थोमदना अखोइ लंबेन से चतपे याम नुंगाइजदेबा अदो इनाउबना हरारोक तांगमगी प्रधान इनाउबना नुंग खरा थाबीदना तौबसे अखोइ यामना थागतप फोंदोकसरी अमदि मतुंग ताबसु माना अखोइगी लेकाइजिगी खुंगांग लेकाइगी ओइबा चौखट थौरांगी थबकता मयाम तौबरकनि हाइबगी आशा थमजरी मोइरांग ब्लॉक कांग्रेस कमिटी बिष्णुपुर डिस्ट्रिक्ट सेंदुना नोंमगी ओइबा पॉलिटिकल इंटरेक्शन कम पब्लिक मीटिंग मोइरांग एसी की मनुंग चेनबा मोइरांग फुरित मांदोप मोइरांगदा ngarang पांगथोखरे थोरमदुदा AICC की जनरल सेक्रेटरी अमदी मणिपुर की इंचार्ज MP लोक सभा गौरव गोगोई CLP की लीडर मणिपुर ओ इबोबी सिंह CWC की मेंबर गायखंगम मणिपुर प्रदेश कांग्रेस कमेटी की प्रेसिडेंट MO केंद्रो MPCC की वाइस प्रेसिडेंट T मंगी बाबू एक्स स्पीकर I हेमोचंद्र मोइरांग AC की एक्स MLA M पृथ्वीराज मोइरांग ब्लॉक कांग्रेस कमेटी की वाइस प्रेसिडेंट नूर रहमाना अथोबा मिथुंगलेन सिंह ओइना सरुक याखी ओ इवो बीना फोंदोकलखिबदा भारत असि धर्म जाति मखल सुना लैबा लैबाकनी मयामसी नुंगशी चानना लैमिननबा मिचंग मिखाई नाइदनबा सेंबा इंडियन कॉन्स्टिट्यूशन ngakna chalaktre aduna कांग्रेस ना इंडिया काइबा यारोय कॉन्स्टिट्यूशन थुगाइबा यारोय हाइना ngakna बहनरे कांग्रेस दा बोट कारगा थादोकलमलगा बीजेपी दा चंखिबा दुबो कोर्ट ना यारोय तकथरकले लम हेनबा यादे अदुना मियामना लैबा की खनबा कांग्रेस काउफम थोकते बीजेपी अमुक हलकपा हलक्तबा मियामगी खुता लेरे हाइके गौरव गोगोइना फोंदोखिबदा इंडिया की मफम खुदिंगदा हौजिक इरांग कया थोकले मियामगी लन कया मांगहले मसना इंडिया पुंबा मियाम साउंगनरी नुपी अंगांगदा मियोट मिनै यूनिवर्सिटी दा गुंडा सिंह थाजलगा की हनबा कया थोकले बीजेपी लीडर सिंगना मियामगी याइफनबा थबक पाइखतपगी मुहुता टीवी दा थोकनबा मियामना चौखटपा मिपुंग खुदिंग थबक फंगबा थबक सुबा चौखटपा पामी अदुबो फंगद्रिबसी कांग्रेस लेंगांगना अमुक लाकलगदे मियामगी अपांबा फंगहनगनी अदुना मोइरांग AC की मियामगी लैबाक मियामना लेपिगदबने अदुना कांग्रेस दा सौगतपिबा चंगी हाइखी कांग्रेस가 그냥 와 다가 지금에 양세 마시대서 가다가 하나 무슨 거구나 BJP सरकार로 그때 거래 이야기 또 원투지 YN 미사가나 거기 디모크라시 파르멘트에 나오는 MP 메양이 로시에바 스테이트에 MLA 메양이 로시에버리도 아코는 로시에버리도 아코는 센터도 로시고 아코는 두바라디 यारोय हाइना सही बायस सेलबमा कोर्ट लेसे मशीन यारोय सी यारोय नोति तखरे नसे वो विधायक पृथ्वीराज सिंह जी ये है कांग्रेस के भविष्य और मैं चाहता हूं कि आप सब जिस प्रकार से
उनके परिवार को त्याग दिया, सम्मान दिया, उसी तरीके से आने वाले समय में इस युवा नेता को आप अपना बहुमूल्य आशीर्वाद देंगे। ngarang more da laiba integrated check post Nepal dagi lakpa nupi ani Myanmar changnaba makhoi passport sing immigration counter da entry tawnaba lakpada mafam adu da duty tariba niphum doi suba Assam rifle na makhoi gi mawong sing asibu chingnaningai oiba mawong sing tawba thengnabadagi rescue ta hore tungda Nepali nupi ani adu makhatana thijinnaba more police da sinakre ningsing bayai haukiba chahi khara asida Nepal dagi lakpa tongan tongan nupi ke ama Myanmar romda trafficking tawnaba purakpada rescue tawba yauna trafficking da chenaba mioi sing su fakiba lekrabani ngarang Guwahati ge Beltola da yum amada mai chakpadagi pikliba angang ani lekhidraba angang ani adudi Isan chahi nipan amade Ivan chahi ahumne makhoi anina makhogi yumgi ahanba floor da sanaringai matamda mai chaklakpadagi lekhidabane makhoi animak Srimanta Sankardev Academy Dispur gi mahiroi ngaktani hairi thogdok thokpa matam adu da pikliba Ivan gi mapok numit thoram pangthoknaba mama amadi mapa animak kaithel dagi pot chai leiba sa thok khringai matamda thokibani hairi thogdok asi mai gi short circuit tholakpadagi tungda gas cylinder amuk pokhairakpadagi tholakpa thogdok oiramgani haina thajanari India gi ahanba Chief Election Commissioner oiramba Sukumar Sen bu ningsing boina Election Commission of India na sinduna ahanba Memorial Lecture ngarang Delhi da pangthokre Sukumar Sena ahanba India ge Chief Election Commissioner oina lising amaga chamapan yangkhai ge March kun mathoi dagi hoduna lising amaga chamapan yangkhai nipan gi December 18 fauba thabak puramki matam asida Sukumar Sen gi mideng makhada India ge ahanba oina Lok Sabha mikhal lising amaga chamapan yangkhai ni thoida amade lising amaga chamapan yangkhai tereta anirak pangthok lambata natana State Singi Legislative Assembly Singsu Pangthok Lambada Achouba Thodang Lorami Memorial Lecture Aduda India gi President Oiramba Pranab Mukherjee na piduna hodoke Thoramadu India gi ahanba pangthokiba Mikhal gi nauna namthoklaba report amaga loinana postal stamp amasu Pranab Mukherjee na phongki ngasi ukphongna khiba pause singda kari kari maroiba paw yauribagi habadu mayam puna mo khangminasi Lamjingba Times Politicians singna michang mikhai naidana miyoiba khunagi yaifhanaba thabak tausi Chief Minister Miyamgi ningtamba mangtharakpana Democracy Index ta India yangkhai mathoi suba thakta hanthare IED pokhai khre ama sokle remote control fangle TH Muibada Peace Accord na Manipur kahendana ba hairamle Netaji Subhash Chandra Bose ki chamga kulumdoi suba mapok kumon pangthokre MLA disqualification gi damak Supreme Court yaunaba laibak thibani Gaurav Gogoi Sangai Express Miyamgi apamba ngaknaba phirap hongde kokomi Swaida loigadabada Supreme Court yaurubana matam thengthahanbani Gogoi Disposable paper cup launch tawkre IT season aduna ILP pibagi apamba CM na thamkre Any da January 16 ta athingba thamkre Any state singda petroleum amasung natural gas phajana pibinaba puking chingsinkre Rip ayoka unakre Naharol gi thaudang mama mapa oibasingna masa singbu government job phangnaba khaktagi khanbana talent lairaba youth singi entrepreneurial spirit manghalle CF Chief Minister MLA disqualification case Lokeshwarna file tawkhiba petition gi judgment reserve tawkre nupi masa singda yengleba mityeng hongdokpagi tangai fadaba lei sumati ba daba ngangbadi manglomda chatli Gaurav sana laibak lenga ki thabak phangnaba khalaga le sing lemna tharoi speaker gi power thaudangda wang hanganba laibak thibani gangthokre kumja lisingani kuntra fawda lamdam sidagi hepatitis laina maru phangna muthatkani Jayant Kumar Congress na speaker gi tribunal kanduna chatlubagi Supreme Court na para tambiduna uchida hanjilakpa ikai ningai ni BJP Muibhaga unaduna nungsi sanana laiminasi hairamle CM na GAT Cup launch tawkre Rangita Balida Best Electoral Practices Award listing ni taramapan pirakle Supreme Court ta chatkani entrepreneur sing angamba thakta saugatna balenga ki firap lay speaker gi dignity sokpanate BJP Nupi masa singge hai singba hengat handuna makhoi gi hai singba kaya Ukhrul District ke Sirumiyam na pakhat pa tawbiganu haina Health Minister L. Jayant Kumar na haikre
अमसों इरमदम की ओइबा फौ मखलसिंग असि मांगखिदनबा अमदि हेना पुथोंगनबा अहेनबा मिटिंग चंगबगी तंगाई फदबा लेरे हाइना चीफ मिनिस्टरना फोंदोखरे हौजिकी वनदी मणिपुरी पाव मतंग से लोसनजरे मिडेंग ताबिरिबसिंग